Image Paodam meng tabi namapu khurumjari ngasigi maroiba pauda MU gi BC Pandebu lawtho haibagi dabida paksana protest sathari Myanmar dagi pochilakpa ungi nga singda chemical yaubra haina test tawkhre loinana khungang chasi mission gi program Kaksing district ki maphamani da pangthokre haujik mapungeba pau amuk lobirasi Wathok oiriba MU gi Vice Chancellor Pande lawtho haina desamna sangsilakpa khungjang gi manung sanna ngasi nungthil masing yamba desam gi volunteer singna mahiroi singa loinana Kangla gi West Gate mamang da Mukhyamantri BC Pande Kendra gi Human Resource Minister Prakash Javadekar gi Fiji singmai thaduna Pande hankhro MU gi wathok loiselo BJP sarkar down haina kholau sing lauki khungjang aduda desam gi President Akashna phungdorakpada MU gi wathok tha ani phajilakadawraba phawba kendra amadi Manipur sarkar na loisindana thamle human resource na tana tasinadana leire BC Pande oja amanate professor amanate mahak certificate huranba paisa saba mioi mafam asida thamba yaroi lauthoktriba phawba khongjang sangsengani khongjang aduda police kangbu ama lakpadagi nakal animakta awai akhum tawnaduna muknabadagi police na mahiroi sing phuduna tangkhai badagi Mukhyamantri gi banglo tamna chelaklaga kholau kaya lausinki Madudasu police na phubadagi mahiroi mari sokle atai kaya amana pharaga pukre phaudaba mahiroi kyana post office mamangda thomjinduna phamjillaga leibadagi ahenba police sing laklaga tankhai ki nakal amaromda MU gi wathok loiselo haiba dabi tawraduna desam gi president Akashna lusingba kangbu amana raispal unakre Akashna phongdorokpada BC Pande asi RSS ka mari lainaduna politicalize tawrabra haina hangbada maduna te haiki wathok asigi solution ama poraknaba hotnagani haina khanganki wathok asiga mari lainana tongan ba community singi wafam pusilakliba asi aranbani human resource oiriba MU niom sumna thamnaba khongjang sangsenkigani haike Indo-Myanmar border da ngamkhai gi sayet na balairiba amadi Manipur University gi BC na maram oiraga mahiroi kaya da piriba saitheng asi yaningdaba phongdoktuna ngasi Thawal District Youth Congress Committee na sinduna Thawal Mela Ground dagi Lilong phawba bike ki rally ama satkre Manipur gi ngamkhai kaiba yaroi mahiroi singi punsi kalu framework agreement ki warol khangalu haina thaba plaque card kaya sijinaduna Thawal District ki manungda laiba Congress Party gi naha singna satkiba rally adu Khangabok Constituency Block Congress Committee gi President Hais Gopesona lamthake Manipur gi integrity da kairakpa yaba wafam sing border pillar gi MU gi BC sindopagi matang Citizen Amendment Bill amadi Framework Agreement ki samamnaba kaya laiba asigi mayokta bike rally asi pangthokpani haina Thawal District Youth Congress Committee gi President T Hais Narendra Kumar na phongdor lakhe Bike rally ado IYC National President Keshav Chan Jadab amadi Vice President Srinivas B Bihina makhatana Kansipur dagi lamthaduna Imphal East ki Citizen Club Playground da ngasi pangthokiba protest meeting da saruk yakhe mahiroi singi punsi kalu go back BC haiba kholau ga loina ngasi Thawal Bazar mamang National Highway da Manipur gi Chief Minister Biren BCAP Pande amasung Union HRD Minister Prakash Javadekar ki effigy sing desam Thawal gi mahiroi singna mai thakre desam Thawal district ki thongmi singna losingduna tongan ba school college gi mahiroi sing yauna sangsin ki ba khongjang aduda effigy mai tharaba matung Thawal DC office phawba rally amasu satke rally satliba mahiroi singbu Thawal Mela Ground
lamkhai amadi Thawal Police Station gi mapada police personnel singa thatnaba hotnabada maikai ani gi marakta chauna muknakhi lamda madugi ima ibel kya su mahiroi singbu saugaladuna muknaba duda yauksenki SP Thawal S Gautam laktuna ningthina wari sarba matung pamdaba ahenba thodok thoktanaba mahiroi singbu ningthina ngak senduna DC Thawal ge gate power sathanki amadi mioi manga khangatuna DC Thawal 0 sitaga unahanki Desam Thawal District ki Secretary General Ronel Amaksamna phongdorakpada BC gi pham thado haiba mahiroi kyana sangsiliba khongjang asi ngasiga thana numit 98 ni sure BC Professor AP Pande asengba professor ama oirabadi masana pham thadopam thokle BC na pham thadoktriba phawba MU gi wathok loisinba ngamloi haina phongdora e loinana ngarang desamna BJP office mamangda sangsinkhiba khongjangda mahiroi singda ka henba lisat chatkhiba police personnel sing hayeng tang tara nipangi numiyumba pung trani thoi phawbagi manungda sairak pidrabadi desam Thawal naso makhal kayagi khongjang sangsinnanaba sem sare hairaduna ngarangi police personnel gi ka henba thawongbu kanna yaningdaba phongdorakke hauze Manipur University gi vice chancellor lokthokpaga mari lainana thokliba wathok asida Manipur amadi central government na tumina laisiliba amadi tawainaba thawongda satra khunai gi mathakta force thajinduna tathi tawaina phu sehaliba asina university asi atamnana muthatnaba hotnarabra haibagi singnaningai oire matik chadraba BP bu kannanaba hotnabada satra singi maman jamlaba matam career khango thakta manghanduna Manipur muthatnaba hotnare haina all Kaksing students union gi general secretary gi serol amana phongdorakle serol sina makha takibada Central University gi thakta lairaba Manipur University asida UGC gi norm satna hanba ngamdaba arembada sel mayam chading tawduna satra singi lan phongna lut tawba chapchaba academic calendar ilhanba ngamdaba hiram khudingmakta matik sukcha chadraba BC bo kangkhatuna thamlaga awangba thake mahai masing tamningbasingda onsinduna phu chairiba asi government asigi karamba lengakno Manipur government amadi central government na athuba matamda BC lauthok piduna waroisin porak piduna satra singbu mahosagi punsida hanjin hanbiduna lairik tamba phanghanbio musu muta amadi musana param chana changsilakpa thabak thorong khudingmakta all Kaksing students union na saugatle amaromda bosemgi thokliba wathok asina loiji loyad lairiba school kayagi mahiroi singda ninghanaba pohalle athubada lengakna asum aran thijinbiduna asumba warol adu satra madi leibak miyamda khanganbiu hainasu serol sinama kha tarakle hauzik oirakliba satra singi tangdu leitadraba phibam asida paliba lengak sina tumina leisinba amadi khangsin usinadabaga loinana tungi yumbirel oirakadawriba mahiroi kayabu namthaduna thambibagi thawong asi yaningde haina Kha Manipur College Students Union 2017-18 gi general secretary gi serol amana phongdorakle serol sina makha takibada hauji Manipur University gi BC professor Adya Prasad Pande gi matangda thokliba problem sing asina maram oiraga college gi mahiroi singi career mangbagi phibam da laklibasi athuboda center amadi state ki government na yangsinbiduna waroisin poroktrabadi musu muta musana changsilakpa thabak thorong khudingmakta mateng pangbuga loinana Kha Manipur College Kaksing gi students union na hanba laitana makhal makha kayagi khongjang sangsengani haire Manipur University gi BC sindoknaba haiduna hauzik mahiroi kayana sangsiliba khongjang asi saugal aduna Reformist Front RSF naso hayengdagi school college engineering amadi medical college sing yauna mahai loisang punamak boycott tawrgani haina phongdok lagri ngasi RSF ki Thawal haukhada leiba office ta pangthok kiba pawgi mifam amada RSF ki president thoiba khuman sana phongdorakpada ngasi MU gi BC sindoknaba musu muta amadi musana sangsiliba khongjang asi makhoi kharakaki atatai nate mahiroi khudingna punna lawminagadaba thodangni MU gi wathok asi BCAP Pande sindokti phawba waroisin porakpa ngamloi ngarang desamgi thaumisingbu Manipur police na yeknaba amagong khut thaba haibasisu RSF na condemn tawi desamna kauriba pung nifuni pangi general strike RSF na so mapung phana sagotkani hairi amadi MU gi wakat asi miyam puna sagot minaba oina mahi loisangsing RSF na boycott tauriba asi mipung khudingna saugatpiu haina su phongdorakhe MSU
MSF KSA SUK Desam amadi AIMS ki apunba Joint Students Coordinating Committee ki co-convener Milana Haikre May kuntrada MU ki BC Pandebu tongan ba hiram tra mangada maral laire haina pham thadoknaba changsilakpa khongjang numit 98 suraba phawba sarkar gi maikai dagi mieng sangdaba laibak thibani wafam asing asi press club da paumi singda Milanna phongdokhibani Milanna makha tarduna ngasi ahingdagi tang 38 phawba kauriba general strike committee na phung phana sagotkani ngarang desam gi democratic oiba khongjangda police ki muknabadagi desam gi general secretary yauna tare asok apan nangkiba adu condemn tawi mosugi khongjang loisinbagi mohota demand letter thara I haina lana uhanana ba khona duna laire atuba matamda wathok asi loisinana ba khona biyo wathok asina mahairoi singi punsi academic atmosphere mangba yabagi akiba laire haike Mahiroi sing larik tamba phangan biu haiduna yamna democratic oiba changchalak khongjang aduda Manipur police ki ka hen ba thawongna yamna lujadaba mongda chhatra chhatri singbu sasan phubudongna phuba amadi gari mamangda punsibu live attempt tawbudongna kaukchanduna tata tanker na general secretary masama putakai han bai base yamna live thibani Mahiroi kunai gi mangjabani Mahiroi kunai gi damakta khallakanda Manipur ki kasin kuya da laibiri be chili naw singna 48 hours ki palle se mapung phana sogat piu haiduna luktab ki mai kai digi kai kuna lukchabugloina Myanmar lomdagi pusilakpa more bazar area da yoliba unna yomlakpa nga singda formaldehyde ki sang wangna yaubra haina test tawbagi thabak ama CI sana jawba maitai nodal officer food safety imphal amadi L Subhatra Singh designated officer more anigi apunba team amana chathakre masigi matangda CI sana jawba maitai nodal officer food safety na phongdorakpada test tawba aduda sample manga da test tawbada formaldehyde ki sang wangba amo phawbo thengna khidre nga yonba asida Myanmar ge mioi singsu yonbada masi makhoina yoliba asi niyom sumna license pairaga yohanna ba thabak laukhalakpa matamda atopa country gi mioi sing oibana masida asawba khudong sadaba ama leire masigi matangda government da report ama pikhatlagani niyom sumna matau karamna tawgadage haibagi khongthang amasu sangsilagani haike nga sing asi thamba matamda condition karamna thamgadage haibagi matangdasu pokta kaya piramki tungda moreda laiba customs preventive force ki office ta sangduna superintendent unaduna hauzik chathariba export import ki thabak thoram singi matangda discussion amasu tawke mangna makha tarduna food safety ki su import export ki line asida anau regulation kaya amal lakle maram aduna asa athaki item sing karbar tawriba mioi singna su food safety ki license paibiraga karbar tawina ba haike haukiba me tang amada Manipur da haudokiba khungang sasi mission ge nipalak suba oina district administration kaksing na sinduna ngasi kaksing district mafam anida thoram asi pangthokre Sairel Gram Panchayat ka khosamnaraga Sairel makha lekai da leiba Sairel High School amasung Lamoidong Gram Panchayat ka khosamnaraga Lamoidong maning lekai da khungang sasi program pangthokki thoram sing aduda tongan ba department kaya gi stall sing hangduna government na miam da piriba yaifa thorang sing khanghanbaga loinana scheme sing adugi kanana ba hakthengnana phanganke kanaba phanglaba mioi kaya da so scheme kaya gi post sai amadi certificate na singba sing yenthokki haire Sairel da pangthokkiba khungang jasi thoramda SDC Rasri Yambemna officer in charge SDO Waikong Bobby Laisramna monitoring officer Langmoidong maning laikai gi oina Sonia Haubijamna officer in charge oiraga atai kayaga loinana thoram asi pangthokki deputy commissioner kaksing Nailenthang talent IAS su laktuna yengsinki baga loinana miyamgi wakat kaya taki hairi Mission Indradhanush Gram Swaraj Abhiyan program asi singi manung hanjinna laiba khun New Samtal Lanjang Haises Langjang Phai Bonsi Molcham Tuileng Bongmol Tampak Khengjang Khongkot Khangtung Ti Nampau Joldam Changpol Gamphojol Tinphai TS Lajang Bonglon Hairiba Khunta Taret Sing asida pangthok pagidamak primary health center moregi staff sing ngasi ayu PHC more dagi team ani thokna mafam aduda changsen khre
Amaromda Imphal More Lambigi Manakta Kundariba Kun Lokchau Kuding Tabi New Monjang Sikkim Hariba Kun Sing Amadi Primary Health Center More Singda Sub Mission Indradanus Gram Swaraj Abhiyan Program Gi Makhada Hana Hidak Kapada Chitha Hoba Sahi Anigi Makhada Laiba Angang Sing Amadi Mirolbi Mama Singda Mapung Phana Immunization Amadi Tika Thaba Asina Singba Thabak Paikat Naba Haukre District Administration Technopolgi More Subdivision ADC Officer More na Sinduna ngasi More Ward number 7 da laiba Ima Kundong Lairembi Haraubungda Khungang Sasi Go to Village Thorom Pangthokre Thorom aduda More gi Additional Deputy Commissioner and Bankim More Police ki SDPO Sandip Gopal Das Technopol District Immunization Officer Dr. KH Gojen Maitai Council More gi President M Thoiba Haiba Singh Asina Maruiba Mioi Singh Oiduna Thorom Adu Pangthoki Thoram Masiga Mari Lainana Chief Minister Haksel gi Tengbang Card Sing Amadi Atai Khudong Chaba Sing Phanghanki Ngasigi Go to Village Thoram Aduda Tongan Tonganba Department Kayagi Mioi Sing Amadi Laikai Adugi Mioi Kayana Saruk Yakhe Laumi Singda Har Phanghalo Black ta Har Lalon Basing Sairak Piu Haiduna ngasi Sanjen Thongda Laiba Agriculture Department ki mamangda CPI na Khongjang Changsin Khrei CPI gi Thaumi Singna banner paiduna department mamangda Thomjil Lakpaga Loinana Kholau Cameroon Lauke Khongjang Asida Saruk Yakiba Hanagi Minister Dr. Moirang Them Narana Paumi Singda Haike Paumi Singna Har Phangdabagi Laumi Singna Har Phangdabagi Awaba Asi Yenglaga ngasi CPI gi Thaumi Singna Khongjang Asi Sangsilakpani Laumi Singna Law Uraga Mahosagi Khosemna Mangki Gadra Haina Pakatna Duna Lairingai Serekta Mioi Kharana Huran Ronada Har Karbar Tauduna Laibadagi Laumi Sing Har Saidaduna Law Kaya Mangle Hanaga Manadaba Maungda Hauzik Manipurda Har Phangdabadagi Laumi Sing Kham Thengna Ware Matang Asi Yauklabaso Laingak Asina Tumina Yengduna Laithokle Maram Asina Laumi Singna Har Phangdabagi Awaba Asi Koknaba Manipur Laingakna Laumi Singidamak Har Phangalo Loinana Asuk Yamna Waraba Talaksida Huran Ronada Har Lalon Basing Paraga Sairak Piu Haike CPI Manipur State Council के Secretary L Sotin Kumar na Paumi Singh da Haike Chenjau Paiba Minister Singh MLA Masana Maranai gi Khanduna Laumi Singh gi Har Manghalle Laumi Singh gi Hak Mat Payaroi Miyam na Makoi gi Mayokta CPI yauna Miyam na Khongjang Sangsinaraba Sem Sare PDS Demand Committee Wangoi gi President Tampha Devi na Haikre Kendra Sigi PDS ki Polam Phangdaba Thani Pan Sure Masida Laibak ki Phamnai Basing Senaram Gadra Haibagi Sing Naba Laire Wafam Sing asi Press Club ta Paumi Singa Unabada Tamphana Phongdokhibani Tamphana Makha Taraduna Seng Yauna Thani Pan gi PDS ki Polam Sing Phangdabagi Court ta Wakatuna case register tauba Laikre Thani Pan gi Seng Mat Payaroi Seng Phanghangadabani Tang Tarahumdoida CAF and PDA ki Imphal West DSO Zentana case register taubada yaukibasing punna phaminasi haina call letter tharakpadagi ngaiduna laikhrabaso DSO lakide information su pirakide masina praja singi khoisaunaba hengat hale haike Lona Yuan ba yadaba heroin number 4 palel dagi kaksing da pugadaure haiba sabsaba pau ama phangbadagi kaksing district police ke SP Victoria Yangkhom gimi eng makhada SDPO kaksing P Shankar MPS na lusing batim amana frisking tawada sarang mate alai state sai kuntra mapuroiba si hai sengthim kangkang khunau hausina palel manaki aimol junction da laibasi tha sigi tara taruki numidang waramda heroin powder number 4 gram chama yankai taruk rom yawba soft case tani thoida haptuna purambadagi phare kaksing police ta legal action gidamak sinakre haire police ta gi phangba Atopa pau amadana tha sigi tara humdoi gi numyungba matungda CDO Thawal gi head constable Konjesona nupi police ka loinana Susampur Sugunu lambida fresking tawbada kani kg ama plastic khawda haplaga porakpi dimnai thing sai kuntraga nipan mapuroiba jangthang hauke tolbung khejoida laibasi phare kani gal konana pharba nupi asi legal action gidamak Sugunu police station da sinakre haire Board of Secondary Education Manipur na Lauba HSLC Compartmental Examination 2018 July 18 da pangthok na lambadu July 21 da pangthok lagani haina Controller of Examination na thorakwa notification amada haire parikha sigi hana lepkiba adudi ahongba laite haire
Manipur laiba government employees singda taresuba pe satna lo haiba dabi taraduna ngasi governor Banglogi campus manakta laiba treasury office ta treasury gi employee staff singna wakat mifam famduna protest tawkhre wakat mifam da saruk yakiba protester amana haike protest of Jabazuna said the Amazonte, when a Yazari reports, I find Hazari reports in G, Sarkar is non Shivio, Hazard Luga, Kanagumba, Employee Association Kerna, MAU signed Tonaki Bahasa, Apai, JSG, Maigidagiti, Masitodona Pin of Kunduk. Liberty Theatre Kaksingna Ministry of Culture, India Government ki sentang makada, Satliba Sigi Haukiba Tang, Taratarutagi Hauduna Satarkiba, Festival of Traditional and Contemporary Manipuri Plays 2018 General Strike Laibana Maram Oiraga Hayeng July Gitang Ta Nipan Amadi Mapan Numit Ini Festival Sigi Play Utsararoi Matang Numit July Kundagi Makatana Festival Satagani Haina Festival Committee Convener na Thadoropa Serol Amana Pongdorkle Deputy Register of Societies Kaksingna July Tang Tarahum Duida Tokiba notification gi matung inna Hana Thawal District Bodybuilding and Fitness Association Kauramba Adu Kaksing District Bodybuilding and Fitness Association Kaksing Haina Ming Tholagani Haina Kaksing District Bodybuilding and Fitness Association Kaksing gi Secretary gi Serol Amana Phongdorak Pagaloinana Association Asina Sinduna First Mr. Kaksing District 2018 Lakliba July gi Tang Kungama Panda Pangthoklagani Haire Extrajudicial Exclusion Victim Family Manipur EEBFAM na tongan ba ima lob singa loinana sinduna tongan ba fake encounter gi thodokta laikidaba victim singda justice phanganbiyo haiba dabi tawraduna ngasi naurem thongdagi hauraga CBI office power rally chatlaba matung CBI office mamangda protest tawbaga loinana kholau kaya laukhre ngasi khongsat aduda Hanagi Chief Minister Ibobi, Haujik Deputy Chief Minister Oiriba Hanagi Manipur Police ki DGP Joy Kumar, Mamangi Imphal West ki SP Jaljit Dandipiu Haina Dabi Tauke. India government mathakta pen bagini tasena haibati India government se masina mara leiba mi myam je losaleba mara leire khangna aranba singju losalaga thami aduga achumba buna mohina chumi haiba photo puthok inde haiba aduna khoina achumba pamna sipi aina tawra bhawda ye thokna laise mi ha haiba na jindina na maruina ngasi maksu jaji se court magi belkam na baida mata ko je ngai jabani adubu ngasi sarkar asina jaji se ngasi phawba kangkhala thami je kari marang gino haiba sina ko na hangni ba government ngasi ki governors ka masi athoba matam na mago investigation chathabiu aduga ngasi manipur da lising amaga chamaga kunipan sigri basing ase hojik phawba investigation je mapung phana tawba ngamti Congress asi Muslim singi damak ni haikiba Congress ki President Rahul Gandhi bu madugi damak lepliba aroiba mioi ni haina BJP na singthakre BJP gi wangang loi Sambit Patrana haikibada Rahul Gandhi na kamen adugi matangda wafam amata su Rahul na phongdokhide AIMIM gi chief Asaduddin Kwasi na Rahul ga sangdam nakhe mahakna haikibada wafam adugi damak Rahul Gandhi na Nungaitaba Phongdokiba Laitri Haiki, Congress Lucing Basina Haikibada, Rahul gi Wapambu Phongdokiba, Urdu Pausegi Matakta Notice Tagani, AIMIM gi Lucingba, Kwasidi, Tokai Natabagi, Wakalol Sagatli Haina, Wapam BJP gi Lucingba, Asina Phongdoke, Loinana, Sonia Gandhi Amasung Rahul Gandhi na so, Laibak Asibo, Ali Zinana, Taukibagum, Tabak Tauri, Haiba Wapam Phongdoke. Lalol itiki matangda Japan amasung European Union EU na free trade deal ama sahi tawnakre United States amasung Sinana lalol itiki lal ama chatharingaida ngasi sahi tawnakiba asina malemgi khwaidigi chawba open economic area ama hangdokle hairi Japan gi Prime Minister Shinzo Abe amasung European Council gi President Donald Tusk na sahi tawnaki hairi haujik aroibada maroiba pau amuhana MU gi BC Pandebu Lotho Haibagi Dabida Paksana Protest Sathari Myanmar dagi pochilakpa ungi nga singda chemical yaubra haina test tawkhre loinana khungang chasi mission gi program Kaksing district ki maphamani da pangthokre ngasi damaktadi image Paodam pijabal oisinjare yeng tabiru pnamaku amuka hana khurumjari